Kaching District Police Commando Nifutaruk Suba AR 131 Battalion BSF Amadi Ani Suba Maha Regiment ki apunba Tim Amana ngasi ayuk Wangu Laifam Awang Jingya Amadi Warukok Hill Range da Tibohum ki Tabak Chatabada Yamlaba Kusuklai Kyamaram Fagatba Mamkray Hiramasiga Mari Lainana Police Tagi Fangba Pawmagi Matung Inna Kaching District ki SP Priya Darshini Laishram ki Medyang Makada Security Force ki apunba Tim Aduna ngasi ayuk pung taruk makai dagi mapan ga minute tara mga fawba mafam aduda tibuhum bagi tabak chataki maduda bongi machak matum sing yauna kusukulai kyamar fagat ki fagalaba polam sing adudi magazine yautaba SMG carbine ama single barrel rifle ani 303 ki semdok laba rifle ama revolver ama 40mm ki HEDP MG4 live round ama 40mm ki HEDP MG3 ki live round ama detonator yaudaba high explosive grenade ama IED angangba amadi amuba punna kg ani dasmik manga 70mm ki cartridge manga grenade ki ama kapayariba 7.62 ki nungmay maru tara kapayariba 9mm ki nungmay maru mari kapayariba AK rifles ki maru taro kapayariba insas rifle ki nungmay maru marifu matoy amadi atay landa sizna ba polam singni fagalaba kulay sing asi makata ba logi tabak law khatnawa wangu police station da sinakre haina paw sina makata re